Turen amabu matau karamna hangkatlaga chenkiba labana macha pokpa jiba Houdong Hatpadagidamakta Sibage Cheirak Piba Leibak amasung crab mentality asigumlaba rapid fire facts in pudor luxury channel asi matam leiba kibikta mayamda khitang da urbasu knowledge oikadaba video ngakta semna puthok sabani asigumlaba channel asibu mayamna su ninghanaba tawdana support tawba lepi kanu. Fact number 15 malemda ihan hanba lambi leitaba haibde trackless oiba train China gi Zhuzhou hairiba shahar asida trial tawkhre masida train gi track ki mohutta chumnagi lambi da virtual oiba angauba dot line singna train asigi track oigani. Fact number 14 taibang miyoiba gi tinda opioid koba prakriti gi oiba painkiller ama yauchi masi kayagi matik shakti leibage haibabu masina morphine dagi su saruk taruk hena shakti leiba heli. Fact number 13 mamangai ngallinga Egypt ke matamda Houdong haiba jiba si yamna luna khanarami Houdong haiba si magical creature ni masi loiba sina daw yai haina lunarami kanagumba mana karigumba Houdong hatpa targadi mi adubu Sibage Cheirak pirami aduga karigumba Houdong loiba imung amada Houdong siba targadi madugi nungaitaba phongdokpa oina Houdong loiriba mapu adu pisum phanthoknarami. Fact number 12 Hujiki matamda bigyan na chawkhalakpagi matung inna miyoibagi thabak thawang khudingmak robot na mahut sinarakli adubu mayam khangbibra robot haiba wahi asi jek ki wahi robota haiba sidagi lakhibani aduga masigi arthana force lever haibani. Fact number 11 karigumba kanda mayam su lamsang chatpa journey travel tawba sungsoi soidana yaubiramgani adubu mayamda wahang amakhaktang hangjage journey chatpa matamda mayamna khwaidagi kauganba pochak asi karino 2017 gi survey amagi matung inna lamsang chatpa matamda khwaidagi toina kauganba pochak asi chin sengnaba toothbrush ni. Fact number 10 da year 1811 gi December dagi hauraka 1812 ki April phawagi manungda Mississippi Valley da yamna kanba series of earthquake Jwar mathang habadagi shahar pumba amangata thoki Jwar haba sina maram oiraga mile nipan sangba pat ama semki aduga Mississippi River hairiba turen asisu pung khara maning hangkatlaga chenki. Fact number 9 da mamangai ngallingai matamda pencil gi mayek muthatnava eraser thokdringai matamda bread na pencil gi mayek sing muthatnarami year 1770 gi matungda eraser asi sizinaba hokibani. Fact number 8 ta miyoibagi hakchangda khwaidagi chawba saruni haina su longnariba femur si kayamuk kange haibabu masina concrete tagi su hena kanba heli. Fact number 7 da isai nongmai budi mayam su yamna pamna tabiramgani aisu yamna tajai adu mayam khangbibra karigumba isai ama aikhoigi kokta adum ningsingduna leiba ngangningduna sum leiba sibu angrejida earworm hairga khangnai. Fact number 6 ta Google company da thabak tawriba mi sing employee sing googler hairga khangnai aduga nauna thabak changlakpa mi singbuna noogler hairga khangnai. Fact number 5 ta mayam khangbibra Bank of America hairiba bank asigi asengba original oiba mamingdi Bank of Italy ni. Fact number 4 da angang khudingmak poklakpa matamda color blind oi haibadi makhoina amuba amasung angauba natana atai masu amata khangba ngamde makhoina thamari pharakpa matamda tapna masu sing khangba ngamlage pokpada ngairiba angangna centimeter 9 dagina 15 phawgi manungda leiba pochak tamak uba ngammi. Fact number 3 da ngallingai romgi matamda mapa amana imung manunggi miyoi ama hekta hatpa matamda lona athingba thamlamde haibadi legal oirami lamhenba angang ama oina matamda da pokpiramdaba si laibak phobani. Fact number 2 da karigumba waikhu khara bucket ta loinamakti thalandana thamle haina lorasi waikhu haiba simaktabu makhong kachi yamna palibani makhoina pamlabadi amamam toina inkhatnaraktuna bucket tagi loina thokiba ngamgani adubu asengbadadi waikhu singasi amana kakhatpa horakpada amana kotharaga singthagani aduna waikhu singasi bucket tagi mapan amata tholokpa ngamde khudam oina aikhoigi hujikkangi samajta mi amana phakigadra haina khanduna amana phatanaba tawba sigumbani masibu angrejida crab mentality natragana crab theory hairga khangnai. Fact number 1 da sangsar asida leiriba jiba ayambana amom haiba kanglupsina marum amasung macha loina poknai adubu
Seahorse amasung Seadragon hairiba jiba ani asi labana macha pokpa jibani. Video si banungai biba taragadi like, share amasung subscribe tabiyo. Mathangi episode ta anaba fact ang pudno laksage. Ngasigi damaktadi mayam pumnamuktagi kainana bayathang nijeri.